ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯧꯁꯤꯡ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯍꯧꯖꯤꯛꯁꯤ ꯅꯥꯕꯁꯦ ꯈꯔꯗꯤ ꯐꯒꯠꯂꯛꯑꯦ, ꯇꯧꯒꯗꯕꯕꯨ ꯍꯛꯆꯥꯡꯗꯤ ꯅꯨꯡꯉꯥꯏꯔꯦ, ꯈꯣꯟꯖꯦꯜꯗꯤ ꯌꯥꯝꯅ ꯑꯣꯜꯂꯤ, ꯂꯣꯛ ꯊꯨꯡꯕꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯨꯡꯒꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤ, ꯐꯕꯁꯨ ꯈꯔ ꯉꯝꯕ ꯋꯥꯠꯂꯦ, ꯑꯗꯣ ꯈꯣꯟꯖꯦꯜꯁꯨ ꯐꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯥꯔꯒ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯂꯧꯁꯤꯡ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯑꯩꯒꯤ ꯚꯤꯌꯨꯋꯔ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯍꯥꯏꯕꯁꯤ ꯇꯥꯔꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯌꯦꯡꯕꯤꯌꯨ, ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ, ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯈꯨꯡꯒꯪ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯊꯟꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯃꯤꯑꯣꯏ 4 ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ, ꯃꯍꯥꯛꯀꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ, ꯃꯈꯣꯏ 4ꯗꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯃꯤꯔꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯒꯨꯍꯥ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯏꯁꯤꯡ ꯁꯣꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯏꯔꯨꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ 4 ꯈꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯑꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯏꯁꯤꯡ ꯈꯣꯏꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦ, ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯆꯒꯦꯕ?" ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯨꯄꯤ ꯑꯗꯨ ꯍꯩꯅꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯧ ꯑꯗꯨꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯈꯔ ꯅꯥꯇꯩ ꯆꯥꯔꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯩ ꯄꯥꯇ꯭ꯔꯁꯨ ꯄꯥꯏꯔꯛꯂꯝꯗꯦ, ꯑꯗꯨꯅ ꯏꯁꯤꯡ ꯄꯤꯊꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯌꯥꯅꯤꯡꯉꯝꯗꯦ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯑꯩꯍꯥꯛ ꯑꯁꯦ ꯂꯝ ꯀꯣꯏꯕ ꯃꯤꯅꯤ." ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯂꯝ ꯀꯣꯏꯕ ꯃꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ, ꯂꯝ ꯀꯣꯏꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯃꯈꯜ 2 ꯈꯛ ꯂꯩ, ꯑꯗꯣ ꯀꯔꯝꯕꯅꯣ ꯑꯗꯣꯝꯗꯤ?" ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯨꯝꯅ ꯄꯤꯔꯕ, ꯅꯪꯅ ꯏꯁꯤꯡ ꯈꯣꯏꯔꯥꯡꯂꯤꯕꯗꯣ ꯑꯩ ꯏꯁꯤꯡ ꯄꯤꯊꯛꯀꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯏꯁꯤꯡ ꯄꯤꯊꯛꯄ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ 4ꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯅꯤꯁꯨꯕ ꯑꯗꯨꯅ ꯑꯃꯨꯛ ꯏꯁꯤꯡ ꯄꯤꯊꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯝꯃꯤ, "ꯑꯗꯣꯝꯅ ꯀꯅꯥꯅꯣ?" ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯅꯤ." ꯃꯧ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯁꯪꯁꯥꯔ ꯑꯁꯤꯗ 2 ꯈꯛ ꯂꯩ, ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅꯣ ꯑꯗꯣꯝꯅ?" ꯃꯇꯝ ꯑꯗꯨꯗ ꯃꯧ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ මꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯏꯁꯤꯡ ꯈꯤꯇ ꯄꯤꯊꯛꯄꯤꯌꯨ, ꯑꯩ ꯏꯁꯤꯡ ꯈꯣꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦ, ꯏꯁꯣꯔꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯩꯕꯨ ꯏꯁꯤꯡ ꯈꯨꯖꯣꯞ ꯈꯔꯇ ꯄꯤꯊꯛꯄꯤꯌꯨꯕ." ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯧ ꯑꯗꯨꯅꯁꯨ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩ ꯍꯥꯏꯔꯛꯏ, "ꯑꯗꯣꯝꯅ ꯀꯅꯥꯅꯣ?" ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ, ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯒꯟꯗꯕ, ꯍꯩꯒꯟꯗꯕ, ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯕ ꯃꯤꯅꯤ." ꯃꯇꯝ ꯑꯗꯨꯗ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯕ, ꯀꯔꯤꯃꯠꯇꯁꯨ ꯈꯪꯗꯕ ꯍꯥꯏꯕꯁꯦ ꯃꯈꯜ 2 ꯈꯛ ꯂꯩ, ꯃꯗꯨ 2ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯟꯗꯤ ꯀꯔꯝꯕꯅꯣ?" ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯧ ꯑꯗꯨꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯔꯣꯏꯕꯗ 4ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯧ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯆꯥꯟꯕꯤꯗꯨꯅ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯇ ꯄꯤꯊꯛꯄꯤꯌꯨ. ꯏꯁꯤꯡ ꯄꯤꯊꯛꯄ ꯍꯥꯏꯕꯁꯦ ꯁꯪꯁꯥꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯩ ꯐꯪꯕ
ꯃꯤꯅꯤ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯕꯨ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯠꯇ ꯄꯤꯊꯛꯄꯤꯌꯨ꯫ ꯃꯧ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯂꯩꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯃꯔꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯣꯝꯅ ꯀꯅꯥꯅꯣ? ꯃꯔꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯈꯦꯔ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤꯅꯤ ꯏꯕꯦꯝꯃ꯫ ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯪꯁꯥꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯍꯥꯏꯕꯁꯦ ꯃꯈꯜ ꯑꯅꯤꯈꯛ ꯂꯩ, ꯑꯗꯨ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯜꯗꯤ ꯀꯔꯝꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯔꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯃꯧ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯄ ꯐꯪꯗꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒꯅꯦ ꯑꯩꯒꯤ ꯌꯨꯝ ꯂꯩꯕꯅꯦ, ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯩ ꯅꯈꯣꯏ ꯃꯔꯤꯕꯨ ꯏꯁꯤꯡ ꯄꯤꯊꯛꯆꯒꯦ꯫ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯌꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯃꯔꯤꯗꯒꯤ ꯍꯥꯟꯅ ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯁꯝꯕ ꯂꯝꯕꯤ, ꯃꯌꯨꯝ ꯅꯛꯅ ꯊꯨꯅ ꯌꯧꯒꯗꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯧ ꯑꯗꯨ ꯃꯈꯣꯏ ꯃꯔꯤꯅ yum ꯑꯗꯨꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯧ ꯑꯗꯨ yum ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯃꯧ ꯑꯗꯨ yum ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯗꯨ ꯊꯝꯂꯒ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯜ ꯐꯖꯅ ꯁꯦꯠꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯧ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯄꯤꯊꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ yum ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ yum ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯃꯧ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯔꯗ ꯏꯁꯤꯡ ꯄꯤꯊꯛꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ yum ꯑꯁꯤꯗ ꯃꯧ ꯑꯗꯨꯅ ꯅꯨꯄꯥ ꯈꯔ ꯀꯧꯁꯤꯜꯂꯒ ꯅꯣꯛꯈꯦꯗꯅ ꯄꯨꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯈꯜꯂꯤ, ꯉꯁꯤ ꯑꯩ ꯃꯧ ꯑꯁꯤꯗ ꯉꯥꯡꯍꯧꯗ꯭ꯔꯕꯗꯤ ꯃꯇꯨꯡꯗ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯍꯥꯛ ꯇꯠꯇꯅ ꯇꯧꯗꯣꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯥꯡꯗ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯇꯨꯡꯗꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯀꯌꯥ ꯇꯧꯔꯝꯒꯅꯤ꯫ ꯑꯔꯨꯕ ꯑꯅꯥꯕ ꯃꯤ ꯑꯃꯠꯇꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯗꯣꯛꯇꯔ ꯌꯥꯎꯗꯅ ꯐꯔꯛꯄ ꯑꯃꯠꯇ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯂꯝꯒꯤ ꯅꯤꯡꯊꯧꯗ ꯆꯠꯇꯨꯅ ꯑꯩꯅ ꯑꯁꯤꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯇꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯍꯜ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨ yum ꯑꯗꯨꯗ ꯂꯥꯛꯂꯒ yum ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯣꯅꯨꯡꯗ ꯅꯃꯧ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ yum ꯑꯗꯨꯒꯤ ꯑꯍꯜ ꯅꯨꯄꯤ ꯃꯧ ꯑꯗꯨꯒꯤꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯃꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯎ ꯍꯥꯏꯔꯤꯕꯁꯤ ꯃꯧ ꯅꯪꯅ ꯀꯅꯥꯒ ꯀꯔꯤ ꯈꯠꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯧ ꯑꯗꯨꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨꯒꯤ ꯊꯋꯥꯏ ꯋꯥꯖꯕ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯀꯅꯥꯒꯁꯨ ꯀꯔꯤꯝꯇ ꯈꯠꯅꯗꯤꯌꯦ, ꯀꯔꯤꯝꯇ ꯈꯟꯒꯅꯣ ꯍꯥꯏꯗꯨꯅ ꯃꯧ ꯑꯗꯨꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨꯗ ꯄꯥꯈꯠꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯅꯦꯝꯄꯣꯛ ꯑꯗꯨꯕꯨ ꯄꯥꯈꯠꯄ ꯑꯗꯨ ꯐꯥꯊꯔꯕ ꯃꯇꯨꯡꯗ ꯃꯧ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯥ, ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯈꯜꯂꯒ ꯀꯧꯕꯒꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯆꯨꯑꯣ, ꯃꯆꯜꯅꯤ, ꯃꯆꯦꯅꯤ ꯅꯠꯇ꯭ꯔꯒ ꯃꯃꯧꯅꯤ, ꯀꯔꯤ ꯈꯜꯂꯒ ꯀꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯗꯤ ꯍꯪꯕꯤꯔꯨꯆꯨꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯀꯣꯅꯨꯡꯗ ꯆꯠꯇꯣꯔꯤꯕꯁꯦ ꯀꯔꯝꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯀꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯗꯤ ꯍꯪꯕꯤꯔꯨꯆꯨꯑꯣ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯥ꯫ ꯃꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯧꯅ ꯇꯣꯡꯕ ꯗꯣꯂꯥꯏ ꯑꯗꯨ ꯄꯨꯔꯒ ꯆꯠꯂꯨ, ꯑꯗꯨꯒ ꯍꯥꯏꯌꯨ, ꯃꯧꯒꯨꯝꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ, ꯑꯗꯨꯅ ꯃꯧꯒꯤ ꯗꯣꯂꯥꯏ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ
ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯃꯧ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯃꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯃꯧꯒꯤ ꯗꯣꯂꯥꯏ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯑꯗꯨꯅ ꯃꯧꯒꯤ ꯗꯣꯂꯥꯏ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯕꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯧ ꯑꯗꯨꯗ ꯍꯪꯂꯛꯏ, ꯍꯦ ꯅꯨꯄꯤ ꯃꯆꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯗ ꯅꯍꯥꯛꯀꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯅꯍꯥ ꯀꯧꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯧ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯏꯁꯥꯒꯤ ꯏꯊꯧ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯖꯕꯅꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯃꯤꯗ ꯏꯁꯤꯡ ꯄꯤꯊꯛꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯄꯤꯊꯛꯐꯝ ꯊꯣꯛꯏ ꯈꯟꯗꯨꯅ ꯄꯤꯊꯛꯆꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯃꯧ ꯑꯗꯨꯅ ꯇꯥꯔꯛꯏ, ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯐꯤꯔꯣꯜ ꯅꯥꯇꯩ ꯈꯔ ꯆꯥꯗꯕꯗꯒꯤ ꯃꯤꯇꯣꯞꯀ ꯍꯦꯛ ꯊꯦꯡꯅꯕꯗ ꯅꯥꯇꯩ ꯆꯥꯗꯕ ꯑꯣꯏꯕꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯏꯁꯤꯡ ꯊꯛꯅꯤꯡꯕ, ꯃꯈꯣꯏꯗ ꯏꯁꯤꯡ ꯄꯤꯊꯛꯄꯗꯤ ꯉꯝꯗꯕꯗꯒꯤ ꯑꯩꯅ ꯃꯈꯣꯏꯗ ꯋꯥꯍꯪ ꯑꯔꯨꯕ ꯍꯪꯗꯨꯅ ꯃꯈꯣꯏꯗ ꯈꯨꯝꯕ ꯉꯝꯗꯕꯒꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯌꯨꯝꯗ ꯀꯧꯗꯨꯅ ꯏꯁꯤꯡ ꯄꯤꯊꯛꯄꯅ ꯐꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝꯗ ꯀꯧꯔꯒ ꯏꯁꯤꯡ ꯄꯤꯊꯛꯆꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯃꯔꯤꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯅꯤꯡꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯪꯂꯛꯏ, ꯏꯕꯦꯝꯃ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕ ꯋꯥꯍꯪꯅꯣꯅꯦ, ꯃꯈꯣꯏ ꯃꯔꯤꯅ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ? ꯃꯧ ꯑꯗꯨ ꯃꯈꯣꯏ ꯃꯔꯤꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯌꯥꯝꯅ ꯂꯨꯔꯝꯃꯤ, ꯑꯗꯨꯒ ꯉꯛꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯅꯪꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯈꯪꯅꯤꯡꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯧ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯍꯥꯟꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯂꯝ ꯀꯣꯏꯕ ꯍꯥꯏꯕꯁꯤ ꯃꯈꯜ ꯑꯅꯤ ꯈꯛꯇꯪ ꯂꯩ, ꯍꯥꯏꯕꯗꯤ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯊꯥ ꯑꯁꯤ ꯈꯛꯇꯅꯤ ꯂꯝ ꯀꯣꯏꯕ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯥꯏꯔꯕ ꯃꯈꯜ ꯑꯅꯤ ꯈꯛꯇꯪ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯈꯜ ꯑꯅꯤ ꯑꯗꯨꯗꯤ ꯃꯧ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯁꯥ ꯁꯟ, ꯑꯁꯤ ꯑꯅꯤꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯇꯩ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯒ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯗꯕ, ꯀꯔꯤꯝꯇ ꯍꯥꯏꯕꯁꯨ ꯉꯝꯖꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯂꯤꯕ ꯆꯥꯔꯤꯕ ꯆꯥꯛ ꯑꯃꯁꯨꯡ ꯏꯁꯤꯡꯅꯤ꯫ ꯃꯈꯣꯏꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯥꯏꯕꯁꯨ ꯉꯝꯖꯗꯦ, ꯀꯔꯤꯝꯇ ꯇꯧꯕꯁꯨ ꯉꯝꯖꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯈꯪꯗꯕ, ꯍꯥꯏꯕ ꯉꯝꯖꯗꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯔꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯃꯨꯛ ꯄꯪꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯋꯥꯍꯪ ꯍꯪꯉꯤ, ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯄꯪꯕ ꯃꯈꯜ ꯑꯅꯤ ꯁꯨꯏ, ꯀꯔꯝꯕꯅꯣ ꯍꯪꯕꯗ ꯃꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯧ ꯑꯗꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯧ ꯑꯗꯨꯗ ꯍꯪꯂꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ, ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕ? ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯪꯁꯥꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯃꯈꯜ ꯑꯅꯤ ꯈꯛꯇꯪ ꯂꯩꯕ꯭ꯔꯅꯦ? ꯃꯇꯝ ꯑꯗꯨꯗ ꯃꯧ ꯑꯗꯨꯅ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯅꯤ ꯈꯛꯇꯪꯅꯤ, ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯄꯪꯕ ꯑꯅꯤꯈꯛ ꯂꯩ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯍꯧꯖꯤꯛꯃꯛ, ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯄꯪꯕ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ? ꯃꯧ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯑꯄꯪꯕ ꯃꯈꯜ ꯑꯅꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯄꯪꯕ ꯃꯈꯜ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ, ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ, ꯅꯪꯉꯣꯟꯗ ꯀꯅꯥꯅꯁꯨ ꯀꯔꯤꯃꯠꯇ ꯇꯧꯍꯜꯂꯣꯏ꯫ ꯍꯥꯏꯌꯨ, ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯑꯅꯤ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯁꯪꯁꯥꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯇ
ꯃꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯍꯥꯟꯕꯒꯤ ꯑꯄꯪꯕ ꯑꯁꯤꯅ ꯑꯩꯒꯤ ꯍꯦꯛ ꯏꯀꯨꯕꯣꯛ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯈꯪꯗꯣꯛꯇꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯗ ꯋꯥ ꯇꯝꯕꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯈꯩꯁꯤ ꯈꯪꯅꯤꯡꯂꯒꯗꯤ ꯑꯩꯉꯣꯟꯗ ꯇꯝꯂꯝꯂꯒꯗꯤ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯑꯁꯨꯃꯥꯏꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗꯁꯨ ꯆꯣꯞꯂꯝꯂꯣꯏ." ꯃꯇꯝ ꯑꯗꯨꯗ ꯃꯀꯨꯕꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯗꯨ ꯌꯥꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯀꯣꯛ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯄꯪꯕ ꯑꯗꯨꯅ ꯀꯅꯥꯅꯣ?" ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯅꯤꯁꯨꯕ ꯑꯄꯪꯕ ꯑꯗꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯂꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯔꯝ ꯈꯪꯗꯕꯤꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯧ ꯑꯃꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯒ ꯕꯤꯆꯥꯔ ꯇꯧꯕꯒꯤ." ꯃꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯧ ꯑꯗꯨꯒꯤ ꯂꯧꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯧ ꯑꯗꯨꯗ ꯂꯟ ꯊꯨꯝ ꯄꯤꯔꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯧ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯧꯁꯤꯡ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯊꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫